Erang aduna sikibani haina launaramba Nupi mapuroibana hatpa oiramle hauki Naga mijam taruk faraga tamthina Hatpada police constable ama chenadabra chap chana khangdri asengba khangdoknaba mahaki mathakta confidential inquiry chathaba hore leimakong police station dagi Kangpokpi district police ki reserve line da transfer tawre mahaki CDR analysis pangthokle amasung CCTV footage examine tawre Naga Women's Union na Kuki sing puthok pusen tauba thingkigani haina phongdoragli Congress Bhavan da Hatnabadagi Youth Congress ki President Rasmedi City da pukhatuna layingkre Maruoiba pau sing kudak tabinabagidama Online Manipur YouTube channel asibu nungsibiduna subscribe tawbiramo please thagachari Mamang thagi taraga humdoida Kangpokpi district ki gamnom sapramaina PS ta konba lalun wifi Kuki khuldagi chei ani amasung humpu taragani thoi surabi ani yauna Nupi taragani thoi amasung Nupi sing asigi manungdagi kharagi mapuroiba sing yauna Naga micham taru khula sigi khunja Nupi sing na hana faraga makhoina Kuki terrorist khutpu amada mamit amasung makut pullaga sinakiba thodokta micham nupa taruk Pukiba terrorist singi manungda leimakong police station da posting leiba police constable ama yawi haibagi wafam numit asida farubadagi thadorokraba Nupi singi maraktagi kharana phongdoklabasu thodo asida mahak chenai natraga chenade haiba chap chana khangmangamdri thodo asi thokiba tha ama henjilakpaga iroinana mamit amasung makut pullaga faduna pukiba micham taruk referent Dr. Manu Thiumai Henrongwi Thiumai Fenring Lungchawang Kaliwang Bo Avon Mai Ken Pibau amasung Dilip Thiumai bu mihathi na halaga fumjilambadagi masing yamlaba combined force na makoigi hakjang singi fibam kaina phangkibaga iroinana thodo asigi case ahanbada gamnom saparmaina PS na lokalabasu Manipur lenga ki maikaidagidi National Investigation Agency NIA da khusena kre hairakpadagi thodo asigi khongulli rubada police constable asi Chennai natraga chenade haibagi wafam laikhai taramdaba thengnabani thodo asi thokibaga Mathangi numita Konsakhulgi chairman D Adam Liangmai kuntraga mari apokpa D Tombana complainant oiduna Sengmai PS ta complaint report ama file tauki report adubu Sengmai PS na officer Izahar oina lauduna 0 FIR number 0075 2026 under section 1403 142 1276 3106 BNS lokhatkibani adubu thodok thokriba mafam ase gamnom sapramaina PS ki manung chanbanina case ase Sengmai PS na police station asida transfer tawkibani 0 FIR asida yumfam oiraga gamnom sapramaina PS na case FIR number 23/5/2026 lokhatki ahanbada case asigi section singna 1403 142 1276 amasung 3106 BNS oikibani adubu thodo asi kulai paiba terrorist singna chathakibani haibadagi case asigi section da unlawful activities prevention act 1967 gi section 16 1b hapchinkibani gamnom sapramaina PS na thodo asigi case asi lokhalaba matung mamang thagi kunga manga dalenga ki joint secretary home na Ministry of Home Affairs ki counter terrorism and counter Radicalization CTCR gi Joint Secretary da aiba cherol ama piduna gamnom sapramaina PS na lokaliba case asi NIA da khusinanaba haijakibani state lengang haijabagi matungina tha asiki manga da Home Ministry gi Under Secretary amana order thoktuna case asi NIA da Kusinakibani Ministry ki order matungina thodo asigi matangda NIA na regular case number RC 07 2026 NIA Imphal lokhatkibani case asigi section singdi police na hana charge tawkiba aduga jamanaki NIA na thodo asigi matangda case asi lokhatuna Naga mijam taruki hakchangbu mihathi na halamlaga Phangbadagi Jenims ki Miral Sangda Purakiba Numitu Fawada agency asigi official sing laktuna investigation chathakibani police amasung NIA gi maikaidagi thodo asigi case lokhatuna investigation chatharaklabasu mamang thagi kunga tareta laikhidraba Naga mijam taruki loinabi mari mama amasung Makura amana High Court of Manipur gi Chief Justice tapisin ki balamai manga pan bacherol amada Naga mijam taruk faraga pukiba miyoi singi manungda police ki fijol setpa Thangilian Baifei kauba constable ama yawi haina phongdokibani Chief Justice ka Aiba cherol asi pisilaba matungda Ukrul district ki Hungpung Khuldagi Tima Khapai ku yangkai ka mathoi apokpa Francis Khapai kauba miyoi amana su petitioner oiduna file tawrakiba PIL number 8 of 2026 ta su hariba wafam asima High Court ta phongdorakibani maram sing asina thodo asigi case asi Home Ministry na NIA da khusena khraba su ngasi fawbada chenaba miyoi amata phagalaktabadagi pauche asina thodo asida chenai hariba Police Constable asigi matangda khungul lirubada PIL asiga mari leinana police ki DIG amana tha asigi tarukta Special Secretary Home da pirakhiba cherol amagi ahum subala maida numit asi fawbada leimakong PS ta posting leiba Thangilian Baifei kauba constable ama thodo asida Chennai haiba khanglei maram asina masigi matangda confidential inquiry ama chathaba hore loinana maha ki statement recording tawre CDR analysis su pangthokpaga loinana maha ki CCTV footage ka loinana cell location examine tawre Cherol asi pirakpa fawbadadi mahak Chennai natraga chenade haibagi chap chaba evidence sing phangdri adu case asigi
impartial investigation chathanabagidamak tha asigi ahumda SP Kangpokpina thokpa order number A24 SP KPO 2016 T 4613 gi matung ina mahak leimakong PS tagi Kangpokpi district headquarter gi reserve line da transfer tawre haina phongdoklama thengnare police ki maikai tagi case asi NIA da sinadringai gi mangoni na chathakiba investigation da mamang thagi kungatareta makhan khulda changjafam lawrakliba Wivon Leo Chawang kuntraga mari mapuroiba Fanringlung Chawang Kachiak Long Liu kuntraga mapan mapuroiba Manu Tamang Winnie Liu Thiumai kungatarung mapuroiba Dilip Thiumai amasung Lungrei Lu Thiumai nipuga mapan mapuroiba Guilinggang Chawang gi statement su recording tawramba thengnare Congress Bhavan da Hatnabadagi Youth Congress ki President Rasmedi City da pukhatuna laingkre Thajadana thokpa thawdok ama Imphal gi Beti Road lairiba Congress Bhavan gi manungda Manipur Pradesh Youth Congress Committee MPYCC gi President Wahengbam Ananda Hatnabadagi Rasmedi City da pukhatuna laingkre haidi Thawdok asigi matangda pauche sina MPYCC gi mioi amada hangbada thawdok asi ngasi numidang wairam thokibani numit kharani gi mamangda Bhavan asida leiba Youth Congress ki office ki ka solonsil lambagi thawdok ama mangjongna Toukhre MPYCC ki office ki solonsil lamlabasu tangai fadana mathau taba thabak thoram sing pangthok taba yadabanina so thugairaga sizinnarakibani ngasi numidang wairam Youth Congress ki thawmi singna yamna formal oiba makna trabasu mi phama mapangthoktuna mari leinaba wafam sing puthoktuna khanaringaida MPYCC ki hanagi president oirambadagi haujikna Manipur Pradesh Congress Committee MPCC ki General Secretary ama oibadana chana Youth Congress ki in charge oiriba ningthaujam popilana Youth Congress ki President ta Hatharakibani haidi thawdok ki matangda pauche sina phangba topa paugi likhunna haibada Hatharakhraba W Anand panthadana Imphal gi North AOC da leiba Rasmedi City da pukhatuna laingkre Youth Congress ki thawmi amana suma ki extra no chingba lauduna yengba hokre haina phongdorakri amarom da Rasmedi City da laingnabagi damak purakhiba W Anand phongdokhiba da thawdok asi khwaidagi pangdaba thawdok ni amasung Bhavan asigi puwari da amukta thokhidriba thawdok ni haina akanba mawongda yaningdaba phongdokre mahakna Youth Congress ki President da Hatharakliba MPYCC khaktada nate non violence pamjaba Congress Party ki thawmi pumnamakta Hathabani haina su phongdokhi thawdok sigi matangda Manipur ki Congress lu chingba singna ma ki mathakta action lawgadra lawroidra haiba wafam hangladuna Indian Youth Congress ki Manipur ki in charge oiriba General Secretary da wakat kani haina phongdokhi kariguma pendaba leirabasu Hathabagi thabak tawnade ahanba oina Congress Bhavan da chatharakiba thaba ase khwaidagi pangdabani hairaduna matung tarakpada thoaningde haina su phongdokhi Naga Women's Union na Kuki sing puthok pusen tauba thingkigani haina phongdoragli Senapati District Headquarter gi Monday Market ta leiba Naga Women's Union ki chorol amana mamang thagi taraga humdoi da faraga pukhibadagi makok kakpa yauna tamthiba mawongda hatokhiba Naga micham taruk ki baroisin purakthringai gi cheirakta CRPF ki Cobra unit amasung ataina Kuki furuf ki tongan ba mioi sing Naga inhabited area singda ngak senduna puthok pusin taragli basi yaningde haibaga loinana micham taruk hatkibagi mantangda manung mapan fauba ubang chap chaba firef ama mari leinaba authority na lawraktriba fawba makha tana chathaba yarwe haidi Cherol asina makha tana hainaga micham taruk bu faraga pukraba matungda tamthiba mawongda halambadagi tha asigi tarada phangkibani makhoi bu faraga pukhiba thawdo adu hojik tha amaga makai fajilagle hojik fawbada miyamna hanjin appeal tawrabasu aiba cherol sing pisin bayawna demand sing tawrabasu thawdo asida Chennaramle KNF gi cadre sing masak khongduk pangamdri haidi hojik fawbada laikhidraba Naga micham taruk ki imung manung amasung miyamna thawdo asigi justice ngari ngasi ayu anganbada Kangla Tongbi gi namdinglong da security personnel sing na Naga miyam da chothakiba ahen da thawung adu condemn tawi hairaduna asiguma thawdok sing asina makha tana thoraklabadi masigi tekchak lengang na pugadabani haidi da Erang aduna sikhibani haina launaramba Nupi mapuroibana hatpa oiramle haukiba chai 2017 da Komalben Solanki kaubi nupi ama Sabramti Riverfront ta Erang aduna laikhitabani haina launaramba dumaki mapuroiba Mines Dines by Solanki da ningthina khuzil tharang tawduna atamnana hatpa oiramle thawdo ase haukiba chai 2017 gi June 15 da Ratha Yatra kumaiga mari lainana Mines Dines by Solanki na mahaki loinabi Komalben Solanki bu puduna Ahmedabad City da leiba tungan ba mafam singda puduna koiba chatminakhi numit adugi numidangda Sabramti Riverfront ta Minel amadi Komalben kumduna ising sanaki Mines na mahaki loinabi Komalben bu khongjel yangna cheliba turen gi ichelda langthaduna hatkibani haina Ahmedabad City Crime France na khangbangam lakibani hairi panba yabadi laikhidrabi Komalben gi mapuroiba Mines Solanki na thawdo aduda mahak mara leite haina umkhatnabagi damak thawdok thokraba matung numit adumaktada mari leinaba police station da mahaki loinabi mafam khangdana mangkhre haina wakatkhi aduga mathangi numita mahaki loinabi Komalben Solanki thawai yaudraba chibakchang oina Sabarmati Turel da taudun leramba thengnarakibani Ahmedabad City Crime Branch na tongan ba intelligence input amadi Ahmedabad police na chothakiba technical data amadi hanagi record sing kupna yengsilaba matung
ꯃꯤꯅꯦ ꯁꯣꯂꯥꯟꯀꯤꯕꯨ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯦꯟ ꯕꯤꯔꯦꯟ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯒ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯖꯦꯅꯤꯝꯁꯇ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥꯈꯣꯜꯒꯤ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯉꯁꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯆꯞ ꯆꯥꯅ ꯄꯤꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ताना ꯄꯣꯁꯠ ꯑꯗꯨꯗ ꯍꯥꯏ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯐꯤꯚꯝ ꯎꯕꯗ ꯊꯋꯥꯏ ꯋꯥꯈꯜ ꯑꯁꯤ ꯑꯋꯥꯕ ꯐꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯑꯃꯗꯤ ꯂꯥꯌꯦꯡꯂꯤꯕ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯗꯅꯕ ꯑꯃꯗꯤ ꯑꯊꯨꯕꯗ ꯐꯒꯠꯂꯛꯅꯕ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯥ-ꯅꯨꯄꯤꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡ ꯊꯥꯗꯣꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯥꯒꯥ ꯅꯨꯄꯥ 6 ꯊꯥꯗꯣꯔꯛꯈꯤꯗꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕꯅꯤ꯫ ꯏꯔꯥꯟ-ꯌꯨ.ꯑꯦꯁ ꯄꯤꯁ ꯇꯣꯛ ꯆꯠꯊꯔꯤꯉꯩꯗ ꯃꯧꯁꯥꯅꯥ ꯑꯁꯤꯝ ꯃꯨꯅꯤꯔ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯕ꯭ꯔꯥꯖꯤꯂꯤꯌꯟ ꯖꯔꯅꯦꯂꯤꯁꯠ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯖꯦꯅꯦꯚꯥꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯃꯧꯁꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯆꯤꯐ ꯐꯤꯜꯗ ꯃꯥꯔꯁꯜ ꯑꯁꯤꯝ ꯃꯨꯅꯤꯔ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅ ꯕ꯭ꯔꯥꯖꯤꯜꯒꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯁꯨꯡ ꯖꯤꯑꯣ-ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯦꯛꯁꯄꯔꯠ ꯄꯦꯄꯦ ꯁ꯭ꯀꯣꯕꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤ ꯃꯣꯁꯥꯗꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅ ꯖꯔꯅꯦꯂꯤꯁꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯀꯤꯁꯇꯥꯟꯅ ꯋꯥꯇꯦꯝꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯣꯅꯖꯃꯜꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯁꯂꯥꯃꯥꯕꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯥꯅꯆꯦꯔꯣꯜ ꯑꯃꯁꯨ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ꯫ ꯏꯁꯂꯥꯃꯥꯕꯥꯗ ꯑꯦꯝ.ꯑꯣ.ꯌꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯖꯤꯅꯦꯚꯥꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯋꯥꯇꯦꯝꯈꯤꯕ ꯀꯇꯥꯔ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯕꯨ ꯃꯣꯁꯥꯗꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯔꯤꯑꯣ ꯅꯣꯐꯥꯜꯅ ꯍꯣꯁꯠ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯁꯠ ꯄꯦꯄꯦ ꯁ꯭ꯀꯣꯕꯥꯔꯅ ꯑꯁꯤꯝ ꯃꯨꯅꯤꯔ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕ꯭ꯔꯥꯖꯤꯜꯒꯤ ꯖꯔꯅꯦꯂꯤꯁꯠ ꯑꯁꯤꯅ ꯑꯁꯤꯝ ꯃꯨꯅꯤꯔ ꯍꯥꯠꯅꯕ ꯃꯣꯁꯥꯗꯅ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅ ꯋꯥꯐꯝꯕꯨ ꯄꯥꯀꯤꯁꯇꯥꯅꯤ ꯖꯔꯅꯦꯂꯤꯁꯠꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯃꯥꯔꯤꯑꯣ ꯅꯣꯐꯥꯜꯒ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯗꯨꯗ ꯕ꯭ꯔꯥꯖꯤꯜꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯖꯔꯅꯦꯂꯤꯁꯠ ꯄꯦꯄꯦ ꯁ꯭ꯀꯣꯕꯥꯔꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯈꯤ ꯍꯥꯏꯔꯤ꯫ ꯃꯣꯁꯥꯗꯅ ꯑꯁꯤꯝ ꯃꯨꯅꯤꯔ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯄꯤ.ꯑꯦꯝ. ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯅ ꯖꯔꯅꯦꯂꯤꯁꯠ ꯄꯦꯄꯦ ꯁ꯭ꯀꯣꯕꯥꯔꯅ ꯐꯣꯡꯗꯣꯛꯈꯤ꯫